Baitengolgi member singna G Jaulen khulda changsilakiba thawong adubu kotuna kanba mongda yaningdaba phongdorakli. Arambaitengolgi member singna tha sigi taraga marigi ayukta G Jaulen khulda changsilakiba thawong adubu Committee on Tribal Unity kotuna kanba mongda yaningdaba phongdorakli. Kotugi cherul amada Arambaitengolgi member singna full uniform da micham saduna chanung mitai khulde Kuki gi area buffer zone lansilaki missing aduda mongsong kaya sengdokpana chingbagi thabak chathaki manak nakpada Central Army Police Force sing leirabasu thawong asi chatharakibani hairi security personnel singna buffer zone lana changsilakiba miyoi sing adu thingbagi mahuta bout where khaduna buffer gi gate oheliba sing adu lauthokpagi video clip amasu viral oiraki Independence Day gi mangoinana Kuki jo furuf pu aranba mongda pauthokna na bagi pandam da Kuki singi village volunteer singna react tawrakna bagi mawongda thawong adu atamnana chathakibani mitai separatist singnadi MANIPUR bu Indian Union da punduna merge tawbagi wafam yaningdaba utuna leiri India dagi maning tamba leiba ama oihanna bakulai paiduna lan horiba kangbu kharaga India government ka wari sanariba si matau karamna no haina su kotuna hanglakli chanungda leiriba CRPF personnel singbu thokliba conflict asigi mawong matau khangan gadabani loinana commanding officer da su transnationalist militant amasung masigilam ngakchariba village volunteer anigi neutrality ngakna ba khangan gadabani hairi chanung mitai khulgi miyam na makhoi buffer zone gi manungda leiba sarukti labukta lau uba amasung u yanbada akaiba leite adubu aikhoi gi lamda changsilaklabadi mathau taba action lokhutkani masida tholakpa fafata pumna makotu natraga village volunteer singna puroi haidi 2032 da asteroid 2024 YR4 na India da corridor oibana chawna akaiba piraba yai Ikui dana astronomer singna asteroid 2024 YR4 thengna khibaga loinana khongjel yangna pariba asteroid asina 2032 gi December 22 da Prithvi gi leimai da paisilaktuna Prithvi ga thongaina ba yabagi phibam da leibana asteroid asina India da corridor oiba maramna India gi oiba choba amangata thokani haina akhanga hi singna panari hariba 2024 YR4 asteroid asi chawrangna meter nifu dagina chamarom pai NASA gi pau matung ina hariba asteroid asiga Prithvi ga thongaina bagi oithokpa chang asi chada manga dagi taret fawba leibana Prithvi gi mipum khudingmangna hojik yamna mipaina ba poknari pau sigi matung ina asteroid asina Torino scale rating sizinaduna kaya yamna Prithvi asida soan gadabage haibiga kupa monitor sing tongan ba space agency singna thijeli wire gi report matung inadi asteroid asina solar system da lariba atai planet singdadi impact piba yoithokpa leite tawbata bu asteroid asigi corridor oriba leibak singdadi khara makhai di sohalaba yai haina phongdokli asteroid asina fauduna chatkadaba mafam haibadi corridor sing asi Prithvi gi oina northern south america fauduna pacific ocean dagi southern area Arabian Sea amasung Africa dagi aduga asteroid asigi yamna akanba oigani haina panari corridor asi India da taraga so asteroid asina tai leibak sing haibadi Pakistan Bangladesh Venezuela Colombia Ecuador Sudan Nigeria amasung Ethiopia hariba leibak sing da su chawna sohanba yai haina research singna phongdoknarakli mak tawduna thamkhraba mafam sing athuba matamda eviction tawragani DC Imphal East District ki miyeng makhada eviction drive chathanaba ngarang khongjang changsinba hokre khongjang asigi saruk ama oina SDO amadi SDO sawom bugna ngasi khrai chiral thongdagi hauraga jail lamkhai fawba lam khopchinuna yum sabasing khangdoktuna mak tawduna thamkhre Imphal East DC na eviction gi order thokhraba sumiyam gi ihul yenglaga mak tawbagi thabak asi paikhatpani mak tawduna thamliba jaga sing asi athuba matamda eviction tawragani masida miyamna mateng pangbiu haina DC gi maikaidagi miyam gi mafamda khangalakli MLA sing mathau masak khangdabana laingak sengba ngamdabani ex MLA Biren lamdam asigi MLA singna masagi mathau masak khangdabana Manipur da popular government ama sengba ngamdabani haina hanagi MLA ningthaujam Biren phongdokre lamselda leiba mahaki quarter da ngasi pangthokiba pawgi mifam amada mathaki wafam asi phongdol aduna mahang hai miyamgi seba tawgani haina chongthoktuna mikhal mai paklaga naha oiriba MLA sing asina miyamgi seba mapung phana tawragani haina khalluba adugi ona tainabada masagi mathau khangdabana maram oiraga BJP na majority MLA leiraga su Supreme government se mangamdabani sel khaibada chenabani haiba KCPPWG gi lanmi ama fare security force na lamda masigi tungan ba mafam singda chathakiba search operation da miyam dagi namduna sel khaibada chenabani haiba lalolup KCPPWG gi lanmi ama Imphal West District ki gari makha lekai dagi fagale haina Manipur police ki paw mana hairi farba miyo adu Imphal West District ki lairan kabi awang lekai maning leirak tagi yumnam
Milyanjit Meitei 32 kawi mangondagi mobile phone amasu fagatki mioi asi wahang pahom chathaba matamda Imphal Valley ki tongan mafamsingda leiba college sing amadi miyamdagi namduna sel khaibagi thabak chathai amadi Chennai haiba khangba ngamle hairi. Nakal amaromda ngarang lamdam asigi tongan mafamda hangliba checkpoint Chamaga kuntraga humdoida security force na akan cheksin thorang lokhatpaga loina mioi kaya masa khangdokpagi thabak chathakre adumoinamak mifami pundi yaukhiba leite haina Manipur Police Control Room dagi thadorokpa cherol asina hai napat ki IDP sing na makhoi karamba matamda mayumda changhangadawribano haina kumbigi MLA gida thomjinkhre Haukiba chahi 2023 gi May 3 dagi hauna tholakhiba irang asina maram oiraga mayum makai thadokuna lanjinakhraga tungan ba relief camp ta laiba kumbi kendra gi manung chanba napat ki IDP sing na ngasi kendra sigi MLA su oiriba S Prem Chandra gi yumda thomjinuna makhoi kayam koina relief camp ta thamgi gadawribano karamba matamda mayum changba yahan gadawribano makhoibu yumda thubada mayumda hanjul hanaba honabiu haina ngasi salam konjil da laiba MLA sigi yumda thomjinuna dabi tawkre IDP singi khongjang aduga mari leinana MLA asigi yumda miyamgi oiba mifam ama su pangthokre mifam aduda Borayangbi amasung Saiton GP gi Administrative Committee gi maroiba thaupuba sing amasung BJP kumbi mandal gi President su sargyaki Thorom aduga mari leinana MLA na haikibada kangluki irang asi mamangi matamga yingnarubada haujikti tapna santi lakpa haure Central Government gi maiketigi irang asina lanjelaktuna tongan ba relief camp ta changjafam lauduna leiriba IDP sing mayumda hongjingadabani napat ki IDP sing na makoi gi mayumda hanbada lanthok lansin tawriba thong asi semjenaba mari leinaba sing taksin basu laikre loinana thabak paikhat pasu laikre thong asigi fibam kari karam matang kakta leiribage haibadu chayol amagi manungda miyamda khanganaba honage asigumba Warabada politicians singna Rajniti gi akhuba miyeng da thabak tawbu chumde bot mikhal matamda adum thengnasi MLA ama oina ma ki thopom thokpa mathau sing adu chapchana pangthokani Russia gi anauba cancer vaccine miyoibada changeng tawragani Russia gi anauba cancer vaccine ama miyoibada changeng tawragani haina RT News Agency gi report amana phongdokli report aduda Gamaleya Research Institute of Epidemiology and Microbiology gi director Alexander Tersberga na haiki akhanaba mioi sing tungan ba mongda semgatpa vaccine adu cancer patient kharada ahanba oina changyeng tawragani Gamaleya Center na puthokpa vaccine adu Moscow gi Hudson Research Institute and Block-in Cancer Center da changyeng tawragani patient sing dagi tungan na lauba tumor gi data da yumfam oiraga vaccine adu semgatkhibani haina RT News Agency gi report na phongdokli report aduna hai Russia da hauji cancer patient lakh ni furom lai chahi khuding gi cancer patient 6,25,000 hengalakpa maramna laina asi mangjong na ngak thok hong nabagi pandam da vaccine puthok na bathawrang lokhalakpani karigumba mioi bada tawgadori changeng asi mai pakpa tarabadi Russia gi citizen pumna makta vaccine asi lemna fangan na bathawrang tawri hiramasi gi matang da Russia gi health ministry na mangjong na yaba pikre vaccine puthok na bagi thawrang da Russia gi yamna maru oiba oncology institution ani di Hudson Research Institute amadi Block-in Cancer Center na maru oiba thawdang lawri nang na puthokliba vaccine asi pre-clinical trial chathabada mai pakpagi khudam thengnaba laikre vaccine asina maram oiraga tumor chawba hengat handaba amasung hakchangi atai atopa mafamda cancer hendu handaba ngamle haibri kumja 2022 dagi Russia na yamnaba senfam ama thadaduna cancer gi vaccine puthokna batharang lokhatuna lakhibani amaromda University of California Los Angeles UCLA Health Johnson Comprehensive Cancer Center na khanaba cancer makhal khara ngakthokna bagi matangda ahan batanga ki clinical trial chathaba hokre ahan batanga ki oina pancreatic amadi colorectal cancer naraba mioi kungamanga da researcher sing na vaccine adu changeng tawki mioi kungamanga ado vaccine kapa matamna mioi kungama thoigi immune system fagalakpaga loina na cancer mayok na bangambagi chang wangkhalaki nauna paikhalaliba thawranga sina maram oiraga mioi kayagi punsi kanba ngamlagani haina report amana phongdokli China gi scientist sing na angang pokpa ngamgadaba robot semgat pangamle Singthaningai oiba mongda reproductive technology chawkhalakpaga iroinana China gi scientist singna malemda ahanba oina angang pokpa ngamgadaba robot semgatle Guangzhou da leiba Kaiwa technology na maroiba thodang lawraga paikhatliba thawrang asigi makhada puthokliba robot singna asengma mioibaga chap manaba mongda tha tara naupuraga angang pokpa ngamgani haina report amana phongdokli Singapore gi Nanyang Technological University gi PhD graduate Dr. Zhang Qifeng gi liching makhada paikhaliba thawrang asina maram oiraga angang unabaga mari leinaba khudongchadaba kaya marumayok nariba mioisingda chawna mateng oinaragani kumja 2026 da mapung fana puthoknaba pandam thamliba robot ama semgatpada chawrangna US dollar taraga mari changadawri yumpalaba maitai manau kaya mamita macha uba phangdabagi awaba kaya mayoknaba yawri
Adubu China gi scientist singna semgaliba robot asigi matengna araiba mongda mamita macha uba fangalagani. Mahairoi singna mak wangba khak natana khunai asigi afaba mari thamduna mai pakpa mioi ama oinaba honagadabani palin. Mahairoi singna mahai tambada mak wangba haibasi mathau tai adubu masi khakta natana hena mai pakpa misak ama oinaba imung manung marup mapang amadi khunai asiga afaba mari thamnabasu honagadabani haina Sire Hospital gi chairman cum managing director Dr. Palin Khundong Bamna Phongdokre. Wafam asing asi Major Khula leiba Manipur Press Club ki lauta khole pangthokiba NEETUG 2025 ta mai paklaba mahairoi sing taramna okpa amadi pukning thogatpagi thoramda Dr. Palin na thoiba mithunglen oina saruk yarduna phongdokhibani thoram aduga mari leinana mahakna hai mahairoi singna ma khaktagi khanba natana isagi wakhalon amadi marumapang imung manung leikai amadi khunai asigi yaifanaba wakhalon su khangdabani mak wangna phangduna tamlakpa mahairoi kaya amana practical matamda sontharakpasu thengnaba yawi mahai tamba fangnaba mak wangbasu mathau tai adubu masi khakta natana atopa singa leinariba miyoibagi mari asisu fanghannaba honagadabani. Masi soirakpana doctor oiraba matungda anaba singa pau faunaba watpagi khatna chainaba thokpasu adumak yawi. Masiguma thaudok thoktanaba National Medical Commission NMC na medical mahairoi singda makhoina tamgadaba sing adu haudringaida formative parrot haiduna program amasu haptuna anaba amadi miyamga mari kamaina fana thamgani haibana chingba takpi tambiduna tungkoina pamdaba thaudok thoktanaba honari haiki. Mangna makha charaduna hai inkhalakpa chahi matam oibana lairiki nungsi nungongi amadi imung manungi pressure kayagi marakta asigumba NEET exam mai paklaba haibasi yamna phaba thaganingai amani angangsing asida wakhal losing potential kaya amalei adubu makhoigi punsida kari oirakani haibasi ningthina khangdokpa mathau tai. Haujiki matamda honglakliba social media gi chanabi asinasu aikhoigi wakhalda chauna akaiba piba yaudaba nate masina aikhoina apamba wakhal amada chapchana lepnaba hotnabadasu akaiba adumak pi maram aduna wakhal charangnaba si hanthanaba amadi aikhoina pamliba oiningliba si karino haibasi mayek sengna khangdoknaba meditation tawrabasu yamna fai loinana hojik leiriba present situation adu mapung fana chathanba mathau tai tungda lakadariba sing adu hojik leiriba sidagi oirakadaba ngaktani ngasi aikhoina thengnariba khudongchadaba sing asi aikhoina thoganba ngaktani maram aduna masisu hantahannaba hotnaba mathau tai hairaduna mahairoi sing asi tungi yumbi ngaktani maram aduna hena mai pakpo oisanu hainasu yaifa paujel piki ngasi chemistry 1 open solution na sinduna NEET UG 2025 ta state asigi topper yauna mahairoi kaya mai paklakhraba mahairoi sing opagi thoram aduda Dr. Palin Khundong Bangwa loinana YK College Wangjingi principal Professor Khundrakpam Jugin Glovis Web Solution Private Limited ki managing director Rosni Kumar Yambem amadi Babina Multi Special Hospital ki consultant Orologist Dr. Amit Kumar Khwarakpam na mithunglen sing oina saruk yakhi. Editorial kalam mokangla paudagi lokot cherake Manipur gi wathok illegal immigrants singi wathok ni Manipur da haukiba chahi 2023 gi May 3 dagi illegal immigrants singna khanghaudana landarakhiba wathok ki waroisin purakpa ngamdana leirakhiba chahi ani helakle thokliba wathok asigi matangda ahanbada Union Home Minister Amit Shah amasung Union External Affairs Minister Joy Sankar na Myanmar dagi illegal immigrants sing changsilakpaga mari leinai haina phongdokhi adubu kona High Court of Manipur na scheduled tribe ki issue da pikhiba ruling dagi ni haiba leirabasu Manipur gi Chief Minister Oramba Nongthomam Biren na wathok asi illegal immigrant ki issue na thoan bani haina phongdoktuna lakhibani en Biren na phongdokhiba wafam adudagi mahak masana khongpham handokpa leitana hojiksu wathok asi illegal immigrant chinkuki jo narco terrorist gi issue ni haibagi kholau leiri en Biren na luchingba leinga ka matamga state asida Myanmar macha sing chensilaklaga khulta sinduna makhoibu Manipur macha ni haina claim tawba leiri haibagi thajaba leibadagi haukiba chahi 2023 gi March ta cabinet subcommittee semduna kamkhai area da chatuna yingsin khibada Myanmar dagi changsilakhiba mioi listing ani ga chamanga henbana khul sengbatuna leiramba official oina khangmang leikhrabani loinana chingi tongan ba mafam singda umang wamang sing kokthokuna anoba khul semba popi thaba amadi drug lalonbagi thabak sing chathare masida India government ga suspension of operation su chathariba Myanmar da base Chinkuki jogi lalulup singi khut yawi haiba khangbadagi state cabinet mifam na su da leriba lalulup sing terrorist ni lauthokna ba waref lawbada natana assembly de su puthoktuna waref lawduna central government ta waref adu thaduna terrorist ni lauthokpa yauna su handokna bataksin ba leikrabani state ki waref adu central government na thabak ta onthoktuna leirakhibaga iroinana thokliba wathok asi mapan gi khut yaude mite amasung kuki anigi marakta thokpa wathokni nakal anigi mihut sing punna phaminaraga waroisin purakna bani haiduna buffer zone semkhiba amadi national highway da free movement gi athing ba hojik su lauthokpa ngamdabadagi wathoki waroisin purakpa ngamdana leiri Manipur da landarakliba sida mapalam gi khut yawi haibi khudam oina
Myanmar da khulai paibagi lalhau chathariba PDF na chingba tongan terrorist sing yawi khangbagi mathakta terrorist sing asina aerial attack drone dagi bomb thadaba amadi missile attack tawduna micham yam hali haibagi NIA na investigation chathabada khangmangam khrabani Manipur lenga amadi miyam na Manipur da tholiba wathok ase illegal immigrant chin Kuki jo narco terrorist sing na thoan ba wathok ni Haina India government da wakat paga iroina na wathok ase waroshin puraknaba military crackdown chathanaba taksinuna laklabasu Tasinadana Lerakibani, Adobo Chalibasai, August Saragamanga, Delhi Red Fort, Pangtokiba, Independence Day, Thorunga Marie, Lenina Prime Minister Narendra Modi, Nafondo Kibadangam Kailana Jangla Kiba, illegal immigrants in Laiba Asagi, demography, the Lakliba Hong Basing Maru Oina, infiltration ni Haina Fongdok Pagaloina Namasigi Matang, the Chabatabak Sing Local Lagani, Namkai de Laiba, State Sing the Atopa Laiba Kim, Mui Signal. Listen to the Tangsin Bedagi National Security the Natana, Choko Torang the Soale, a Siguma Pibam, a sitting Nanaba, Akak Nabamantam Amadi, Akak Nabathoselgi Makada, demographic mission, Ama, Changsil Lagani Haiboafam, Fondola Kibadu Tang Labasu Tang Nataga Ningai Oi, Prime Minister Giwafam Masichinga Kutka Mana Namatam Jana Tabak on Torak Patar Badi Manipur the Toliba, illegal immigrants Singi Watoki Waroshin Purak Pangungani. Samda train na Tomba the Nupi Hum Sire, Ayu Angan Bada walking chat Panupi Hum train na Tomagi Todok Dangasi Lake Hidre, Haribat Hodo Asingasi Ayu Angan Bada Samgi Roko da Laiba Bamuni Gaon Railway Station Manakta Thokibani Laikhidrabi Nupi Ahum Adu Bokogi Chatabari number 2 Bilestagi Uttara Das Yankai Rumi Das Kuntragumda Amadi Karabi Mali Kuntragamanga Kawi Thodo Adubu Minum Hobo Singna Police the Powdam Kibagi Matung Inadi Makoi Hum walking Chaling Matamda Bamuni Gaon Railway Station Gi level crossing gate number Chaniganifu Yoroko Matamda Guwahati Tamna Lakiba train ani Thaina Bagi Thodokta train na Thomkibani Hairi Thodok Thokfam da Mafamadugi Miwai Sing amadi police personnel sing laktuna yingsin kibaga loina na si Bhakchang Sing police na Thodok Thokfam dagi lokhat khrei Mafamadugi Khunja Sing na Phongdorakpagi matung inadi mamangdasu Thodok asigumna thokiba Thodok sing na mioi kunrom laikhidre maram aduna authority sing na mieng changbiraga chapchaba maram sing miyam da khangan bigadabani hairi Biren ki audio tape ki case Manipur da hojik thokli bakang luki rang asiga mari leinana Manipur ki chief minister oiramba nongthomam Biren gini haiba audio tape amagi matangda Supreme Court na satharakpa case ki makha taba hearing hayeng chatharagani hiram asigi matangda forensic report pikhalaknaba court na mangjauna na khangalakpa laikhrabani Manipur gi Chwarsanpur dagi nupi ahum lupa crore mari henbagi drug ka konana Shillong da fare Chwarsanpur district tagi Shillong tamna drug puduna lakhiba Manipur dagi nupi ahum Shillong dagi nupa ama lupa crore mari henbagi drug ka konana Meghalaya anti narcotic task force amadi police ki apunba kangbu amana East Jayantia Hills district ki Umkiyang police central check post manakta fare hairi pausinam hai tha sigi taraga tarukta Chwarsanpur dagi Shillong tamna chingnaningai oiba mongda Maruti Suzuki ama lakpada police ki kangbu asina police patrol checkpoint manakta khamduna gari sing check tawba matamda fakhibani hairi makoina tongduna lakpa Maruti Suzuki adu check tawbagi thabak chathaba matamda carry bag amada tongan ba sapon cave marifu da haftuna purakhiba heroin gram 961.33 ga konana nupi ahum fagat khibani hairi faraba nupi sing adudi Manipur dagi kimnai kuntra humdoi dimkhoting nifu ga taret ngaiting nifu kawi makhoi na drug sing adu Chwarsanpur dagi purakpani haiba wahang paung chathaba matamda khangmangam le fagalaba drug sing adu lupa crore mari rongi mamal oigani hairi makha tana nungthil pung 2 minute 15 taba matamda su Khalai Harriet police station gi manung chanba Biden Hati village ta chathakiba operation da Chwarsanpur district dagi pusilakhiba heroin gram 91.86 ka konana mioi amasu phagat ki farba mioi adu Shillongi Mandan reaching village tagi Isak El Jogte kawi kunga taruk rom sure mahak Chwarsanpur dagi Shillong tamna passenger bus ama tongduna drug sing adu Shillong tamna puduna lakhibani mangondagi fagalaba drug sing adu lupa lakh nifu rongi mamal oigani hari drug ka konana faraba mioi sing NDPS ki makha da case ama register tawbagal loina na makha ta na thijinbagi thabak chathaba hokre haina pawsina hairi